ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯟꯗꯤꯌꯟ ꯁ꯭ꯇꯣꯔ ꯑꯃꯗ ꯂꯥꯛꯏꯅꯦ ꯁꯤꯒꯤ ꯁꯪꯒꯝ ꯁꯨꯄꯔ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦꯀꯣ ꯁꯦ ꯆꯪꯉꯀꯥꯟꯗ ꯌꯦꯡꯁꯤ ꯏꯟꯗꯤꯌꯟ ꯁ꯭ꯇꯣꯔꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯦ ꯌꯣꯜꯂꯤꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯣꯝꯗ ꯂꯩꯔꯦ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯑꯅꯤꯌꯟꯁ ꯀꯣꯀꯣꯅꯠ ꯁꯤꯗ ꯂꯩꯔꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩ ꯀꯥꯏꯅꯒ ꯁꯤ ꯂꯣꯏ ꯐꯪꯉꯤꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯂꯩꯔꯦ ꯍꯪꯒꯥꯝ ꯃꯨꯂꯥꯒꯗꯣ ꯈꯣꯡꯗ꯭ꯔꯨꯝ ꯀꯩꯀꯩ ꯂꯣꯏ ꯐꯪꯉꯦ ꯁꯤꯗꯅ ꯐ꯭ꯔꯣꯖꯟ ꯁꯦꯛꯁꯟ ꯂꯩꯔꯦ ꯃꯣꯏ ꯇꯟꯒꯨꯝꯕ ꯀꯩꯀꯩꯀꯣ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯀꯩꯀꯩꯒꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯍꯩꯅꯧ ꯃꯅꯥ ꯌꯣꯜꯂꯦ ꯑꯗꯨꯒ ꯁꯤ ꯐ꯭ꯔꯣꯖꯟ ꯉꯥꯛꯇꯪꯁꯤꯗꯅ ꯄꯅꯤꯔ ꯂꯩꯔꯦꯀꯣ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯑꯗꯨꯒ ꯁꯣꯝꯗ ꯃꯣꯏ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗꯅ ꯚꯦꯖꯤꯇꯦꯕꯜꯁ ꯁꯤꯗꯅ ꯆꯦꯡ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ ꯕꯥꯁꯃꯇꯤ ꯔꯥꯏꯁ ꯀꯩꯀꯩ ꯂꯣꯏꯅ ꯃꯈꯜ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯁꯨꯖꯤꯒꯨꯝꯕ ꯕꯦꯁꯟꯒꯨꯝꯕ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯤ ꯏꯟꯗꯤꯌꯟ ꯁꯨꯄꯔ ꯃꯥꯔꯀꯦꯠꯅꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯕꯗꯨꯒ ꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯒꯁꯨ ꯂꯣꯏꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯨꯝ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯗꯅ ꯃꯁꯥꯂꯥ ꯀꯩꯀꯩ ꯑꯆꯥꯄꯣꯠ ꯂꯩꯔꯦ ꯑꯗꯨꯒ ꯃꯦꯒꯤ ꯀꯩꯀꯩꯁꯨ ꯂꯣꯏ ꯐꯪꯉꯤ ꯁꯤꯗ ꯂꯩꯔꯦ ꯍꯛꯆꯥꯡ ꯐꯠꯇꯦꯗꯤ ꯍꯥꯏꯅꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯝꯖꯕꯒꯤ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯅ ꯆꯠꯅꯤꯒꯨꯝꯕ ꯀꯩꯀꯩ ꯂꯣꯏ ꯂꯩꯔꯦꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯀꯩꯅꯣꯁꯨ ꯌꯣꯟꯕꯅꯦ ꯀꯣꯜ ꯂꯤꯛꯁꯨ ꯑꯗꯨꯝ ꯌꯣꯟꯕꯅꯦ ꯈꯔ ꯏꯟꯗꯤꯌꯟꯒꯤ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯀꯩꯀꯩ ꯇꯟ ꯇꯛꯅꯕꯒꯗꯣ ꯑꯗ ꯆꯐꯨꯒꯗꯣ ꯂꯩꯕꯥꯛ ꯀꯩꯅꯣꯅ ꯁꯥꯕꯗꯣ ꯍꯣꯏ ꯑꯗꯨꯒꯨꯝꯕꯗꯣ ꯏꯁꯇꯤꯜꯒꯤꯁꯨ ꯈꯔ ꯌꯣꯜꯂꯦ ꯏꯟꯗꯤꯌꯟꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯁꯦ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯦ ꯂꯥꯏꯗꯨꯛ ꯊꯥꯅꯕꯒꯗꯣ ꯂꯩ ꯂꯣꯏ ꯌꯣꯜꯂꯦ ꯃꯌꯥꯡꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯏꯒꯤ ꯀꯩꯀꯩ ꯇꯧꯅꯕꯅꯤꯅ ꯁꯤꯁꯤꯅꯤꯀꯣ ꯂꯣꯏ ꯐꯪꯉꯦ ꯐꯪꯗꯕ ꯑꯝꯐꯥꯎ ꯂꯩꯇꯦ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥꯕ ꯊꯛꯄ ꯐꯪꯉꯕ ꯘꯤ ꯀꯩꯀꯩꯒꯗꯣ ꯐꯪꯉꯝꯃꯔꯣꯏ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯒ ꯀꯩꯝ ꯂꯩꯇꯦꯀꯣ ꯁꯤꯗꯅꯕꯨ ꯍꯦꯟꯅ ꯂꯣꯏ ꯐꯪ ꯃꯈꯜ ꯃꯊꯦꯜ ꯖꯥꯇꯤ ꯁꯨꯅꯕꯒꯤ ꯆꯥꯏꯅꯤꯁ ꯀꯣꯔꯤꯌꯟ ꯀꯩꯀꯩ ꯃꯊꯪ ꯅꯝꯃꯛꯀꯦꯀꯣ ꯁꯤ